미스, 아무도 정절할게. 야니 정비로. 안강기 애드미션기 오이비러버. 아우 마네. 야니 찌장디 야오래고. 아우 열어. 시대 사연 어떤 또비럼. ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯃꯃꯤꯡ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁ꯭ꯀꯨꯜ ꯕꯦഗ് ꯁꯨꯁ ꯁꯣꯛꯁ ꯅꯣꯠꯕꯨꯛꯅꯆꯤꯡꯕꯗ ꯁ꯭ꯀꯨꯜꯒꯤ ꯂꯣꯒꯣ ꯌꯥꯎꯕ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯏꯗꯤ ꯄꯦꯃ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁ꯭ꯀꯨꯜꯒꯤ ꯕꯦഗ് ꯁꯣꯛꯁ ꯈꯣꯡꯎꯞ ꯂꯣꯏꯅꯗ ꯁ꯭ꯀꯨꯜꯒꯤ ꯂꯣꯒꯣ ꯅꯞꯇꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯃꯥꯅꯦ ꯑꯗꯨꯏꯗꯤ ꯄꯦꯃ ꯑꯉꯥꯡꯅ ꯁꯦꯠꯀꯗꯕ ꯑꯟꯗꯔꯋꯦꯌꯔ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯣꯒꯣ ꯅꯞꯇꯗꯤ ꯅꯣꯏ ꯆꯪꯍꯜꯂꯣꯏꯗꯣꯔꯤꯕ ꯍꯥ